ngasi khoi khorol ge thorong gi damakta studio da lingsin duna lebiriba asi khuraizam nirupamani ahanba makta da marupu taramnok chari thagachari marup ahanba sidi ngasi marup na seireng so pabi ga daure adu marup na ibagi lamda khong thangjin birak pase karamna no karamba wakhalon dagi no haibado haifetang hana thambiramu tasing na ina ibagi lamda jangsin jaraki base yamna thoido hendokna haire haraga jangsin lakibadi na teba aina class 11 karakba matam sida 2017 ne sigi matam sida ise hostel le yingi matam sida ngon yam nuai taba ma kai gum nuai te har nuai taba hab sikitang de dum phawi matam do su angang oibagi wakhan gi dum hai tare do matam sida kamai toge ha mata ina hostel le yingi ka nung se yam kana chugi ba nung jurak ba sum aina sum khalle wakhan je kamai to reino si je kai oide ha matam da chingmai sida u paktana na yan thatnaraga sendal lambi jangselakpagi je haina matam da oza mana class sida haibi gi ba haibagi class ki topic siga pe chana gi ba sida school he khalakpa kan aina khalleba simaina oi taraga ai kari gumba khardi isan ge kaina ga madumang na hairi haibagi din nataba sum farok pa se line amani kha i gi ba adu i ba hogi ba numit sida gi ai je 1 week gumba se pura ai se dai se paraga dum leibani wa hostel adu da gi ai je ining bagi wakan ne sum lakpa dei khara haiba se iraba matungda sum tamna tamna ibe sum horokibani ba adu habi oza guru naraga simangna habek changsini badi nateba kitang farokpodo iba hodoksa gibani ba marak thatna songi leifam aduga ima baba gi ming so haipetang haibiram ai gi leifam se yuremba mayai lekai ne baba gi mingna khuraizam prem aduga mama gi mingna khuraizam ongbi amravati kawi aduga matang sida somna tambirakpa mahai sangsing so haipetang ningsing minese school horopase nursery de kina class 7 fawadi polsta public school la tamjari aduga class 8 to 10 sida parimon singdam sang langjing deida 10 pass tawjara matungda inspire science academy sangai pro da leiba schools dai 11 12 lojari 12 se lore matungda imphal college ta graduation lori aduga beauty kendra university da manipuri da master loshinjari hojikse ado somna ai bigi lamda changsin birak pase khoina hojik wari watai ngatang sanaba sida aina khanjaba da 2017 dagi changsin birak pane aduna chahi se yamna bada nipan swai musuramadra ni khalle ado khorol gi lamda manama thungumba phangbasu lebi khrabara haibase su haibiram ahamba kano se manama thumje simakna kano ni habadi aigi di lai mak phongba bakti leijadriba tasing I badi khaga ga di hausabagi sum pamjabagi changsin bagi ne ado manama thum hairagati gi matang da 2024 sei sida ai se angang myam habadi akhoi gi winter vacation leibase sei sida angang myam se khomjilaga kano toy mayik chalhanna ne haidana koksam lai me khoi gi mitei mayek ki mayek sing se pabe iba haina bane haidana yumda thama course pura free course ta tam thu e sei zaida akoigi wakhalo manaba apunba luf ana wamahana leiba sigi organization sina aibu ke hani aina tawjariba khaluda pung thoga pibu oina moigi site tagi appreciation high tare ko adugi certificate amadi pibi kre mama 2025 ki February 21st da ai yumda la aga manga yam sadali tawrokpodo aimon aigi oina di yam mamal chawbani na khalleba adu kanagumba amadadi kashu belu legamdabadi ya adu ai famdadi madudo yam thina ke hani aina tawjaruba dida ishwarna chanbi bane kai khanjeiba adugi matungda 2024 sida Babu Jagjiban Ram Kala Sanskriti and Saiche Academy si se 2024 da si matangde engonda kanwal dilai kre habadi moina agi education and literature da chuma pibi khib amadi lai adugo si matung tarakpa gidi ai ngonda thoido hendokpa mana mathung gidi thoidokpa di lai sadri hoi tawa matam da su yamna nungai je ado aroi boina nirupama somna songi tungi lambi da so ai bi amoina dum jangsin ge na khanbibra ai se adum khalle haid ibagi lamse khitang di pame pambane na dubu ai ju oza guru magi makha da di chacharaga habadi adu simang na igi xyz oza du makti kano tawdu ba taraga so sayeng gumba adegi sayeng sangdam na ba chatpa de wari macha pa topu ma chapa matam da olerami ba oza guru sum thenga ba jingse dagi ai khaga di gaite dum lauzaraga sum ibagi lambi tam tam chaksinjare ado aigi tungki asa ju sum ai na haija taraga ai bi amadi oidi oining ado ngamba ngam da ba du na lai ba ki wani hoji ko ge
ꯑꯩꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯛꯀꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯏꯕꯤ ꯑꯃꯗꯤ ꯑꯣꯏꯅꯤꯡꯉꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯇꯨꯡꯗ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯁꯣꯝꯅ ꯁꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯣꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯎꯅꯖꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯈꯨꯔꯥꯏꯖꯝ ꯅꯤꯔꯨꯄꯃꯥꯗꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯀꯥꯡꯕꯤꯌꯨ ꯄꯣꯔꯣꯟ ꯍꯥꯗ ꯁꯅꯥ ꯄꯨꯡ ꯃꯌꯣꯜ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩ ꯃꯌꯣꯜ ꯈꯩꯅ ꯌꯥꯡꯀꯣꯛ ꯃꯌꯣꯜꯅꯤ ꯐꯖꯩꯗꯥ ꯁꯅꯥ ꯂꯩꯕꯥꯛ ꯃꯩꯇ꯭ꯔꯕꯥꯛ ꯃꯩꯇꯩ ꯂꯩꯕꯥꯛ ꯂꯥꯏꯔꯩꯕꯥꯛ ꯂꯩꯇꯦ ꯐꯪꯂꯣꯏ ꯃꯄꯣꯛ ꯇꯔꯦꯠ ꯇꯔꯦꯠꯂꯛꯇ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯉꯝꯂꯣꯏ ꯊꯤꯡꯕ ꯀꯅꯝ ꯄꯌꯥꯠ ꯆꯦꯠꯅ ꯂꯥꯛꯁꯤꯟꯗꯨꯅꯁꯨ ꯀꯨꯃꯣꯟ ꯀꯨꯝꯗꯝ ꯅꯥꯏꯕ ꯇꯥꯟꯊꯥꯅꯤ ꯇꯝꯂꯛꯈꯤꯕꯅꯤ ꯁꯤꯌꯣꯝ ꯅꯨꯡꯗ ꯇꯧꯖꯤꯡ ꯃꯍꯩ ꯌꯥꯜꯂꯛꯈꯤꯅꯤ ꯂꯩꯔꯥꯡ ꯂꯩꯅꯝ ꯌꯦꯜꯂꯛꯈꯤꯅꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝꯒꯤ ꯑꯐꯕ ꯌꯨꯝꯕꯤ ꯆꯇ꯭ꯔꯥꯈꯣꯡ ꯑꯣꯏꯔꯛꯀꯗꯕ ꯅꯤꯡꯈꯥꯏꯕꯗ ꯅꯟꯒꯗꯕ ꯆꯦꯛꯀꯤ ꯐꯨꯔꯥꯗꯤ ꯑꯣꯏꯍꯟꯈꯤꯗꯦ ꯑꯣ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯆꯣꯡꯁꯤꯜꯂꯤ ꯃꯌꯥꯛ ꯂꯥꯎꯅ ꯀꯥꯔꯕ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯎꯃꯪꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯁꯣꯡ ꯐꯟꯅ ꯂꯦꯞꯂꯔꯤ ꯑꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯁꯥ ꯃꯔꯦꯡꯁꯨ ꯃꯄꯨꯡ ꯐꯥꯗ ꯆꯇ꯭ꯔꯥꯈꯣꯡꯅꯤ ꯅꯣꯛꯐꯗꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯨꯠ ꯃꯥꯏꯊꯣꯡ ꯄꯨꯗꯅ ꯄꯟꯊꯧ ꯑꯄꯣꯛꯄꯒꯤ ꯈꯨꯗꯩ ꯆꯦꯠ ꯄꯂꯦꯝ ꯑꯄꯣꯛꯄꯒꯤ ꯁꯤꯌꯣꯝ ꯅꯨꯡꯒꯤ ꯐꯤꯖꯦꯠ ꯅꯥꯎꯀꯜ ꯐꯤꯖꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯧꯅꯥ ꯍꯥꯞꯂꯦ ꯈꯟꯗꯨꯅ ꯀꯂꯛ ꯃꯥꯡꯗ ꯃꯥꯌꯣꯛꯅꯔꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯅꯨꯡꯁꯤꯕ ꯑꯣ ꯎꯠꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦꯗꯣ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯄꯨꯔꯣꯟ ꯇꯔꯦꯠ ꯊꯥꯞꯅ ꯊꯝ ꯐꯪꯈꯤꯗꯦ ꯄꯨꯔꯣꯟ ꯑꯍꯨꯝꯒꯤ ꯂꯧꯁꯤꯡꯁꯨ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯣꯏꯗꯨꯅ ꯃꯣꯡꯕ ꯁꯪꯒꯥꯏ ꯇꯥꯡꯖꯐꯝꯗꯩ ꯅꯈꯣꯡ ꯌꯥꯡꯅ ꯊꯥꯡꯈꯤꯕ ꯂꯋꯥꯏ ꯀꯣꯛꯂꯦꯟ ꯅꯥꯟꯊꯕꯇꯅꯤ ꯂꯥꯏꯔꯕꯤ ꯄꯂꯦꯝꯒꯤ ꯊꯧꯖꯥꯜꯗꯤ ꯂꯥꯏꯔꯕꯒꯤ ꯇꯝꯐꯥ ꯃꯅꯤꯑꯣ ꯁꯤꯌꯣꯝ ꯅꯨꯡꯒꯤ ꯈꯣꯏꯔꯤꯗ ꯀꯔꯝꯕ ꯈꯣꯏꯔꯤꯅ ꯌꯦꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯃꯜ ꯑꯃꯝꯕꯒꯤ ꯂꯝꯕꯤꯗ ꯇꯥꯈꯤꯅꯤ ꯈꯜꯂꯨꯗꯦ ꯀꯔꯝꯕ ꯄꯥꯎꯖꯦꯜꯕꯨ ꯄꯨꯔꯤꯕ ꯊꯣꯠꯅ ꯅꯧꯖꯔꯤꯕ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯐꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯁꯦꯠꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯇꯥꯛꯂꯝꯃꯤ ꯐꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯆꯥꯃ ꯆꯥꯃ ꯑꯁꯤ ꯂꯪꯖꯪ ꯀꯤꯗꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯇꯣꯡ ꯃꯈ꯭ꯌꯥꯛ ꯆꯤꯛꯂꯕ ꯅꯣꯡꯁꯥꯒꯨꯝ ꯁꯃꯨ ꯄꯥꯡꯒꯜꯕ ꯍꯛꯆꯥꯡꯁꯤꯡꯗ ꯊꯋꯥꯏ ꯃꯉꯥ ꯃꯤꯒ ꯊꯥꯅ ꯇꯔꯨꯛ ꯃꯤꯀꯣꯟ ꯊꯥꯖꯍꯧꯗ ꯗ ꯎꯍꯜꯂꯤ ꯇꯠꯇꯅ ꯍꯪꯂꯛꯂꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯒꯤ ꯑꯁꯤ ꯊꯣꯡꯗꯤ ꯍꯥꯡꯂꯔꯤ ꯑꯆꯪ ꯊꯣꯡꯗꯤ ꯊꯤꯡꯂꯔꯤ ꯅꯆꯥꯁꯤꯡꯒꯤ ꯊꯋꯥꯏꯗꯤ ꯂꯝꯖꯥ ꯊꯋꯥꯏ ꯑꯣꯏꯅꯤꯡꯗꯦ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯒꯤ ꯑꯆꯪ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯀꯥꯡꯕꯤꯌꯨ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯀꯥꯡꯕꯤꯌꯨ ꯏꯃꯥ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯀꯔꯝꯅꯕꯨ ꯍꯥꯏꯔꯁꯤꯒꯦ ꯃꯥꯅꯤꯗꯣ ꯑꯩꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯈꯣꯏꯅ ꯍꯥꯏꯔꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯇꯥꯔꯤꯕꯅꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯍꯪꯒꯣꯏꯕ ꯅꯇꯧꯗꯣ ꯑꯗꯨꯕꯨ ꯀꯔꯝꯅꯕꯨ ꯍꯥꯏꯔꯁꯤꯒꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯇꯨꯍꯠꯄꯤꯔꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅꯕꯨ ꯇꯨꯡ ꯏꯜꯂꯨꯅꯤ ꯆꯣꯛꯊꯔꯦ ꯀꯗꯥꯏꯗꯕꯨ ꯄꯣꯊꯥꯔꯨꯅꯤ ꯆꯣꯛꯊꯗ꯭ꯔꯦ ꯀꯗꯥꯏ ꯇꯥꯅ ꯂꯝꯖꯤꯡꯕꯤꯗꯣꯏꯅꯣ ꯑꯗꯨꯕꯨ ꯀꯔꯝꯅꯕꯨ ꯍꯥꯏꯔꯁꯤꯒꯦ ꯂꯣꯟꯊꯣꯛꯇꯕ ꯀꯅꯥꯅꯕꯨ ꯄꯥꯝꯂꯨꯅꯤ ꯀꯔꯝꯅꯕꯨ ꯎꯅꯤꯡꯂꯣꯏ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯅꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯃꯥꯏ ꯊꯔꯣ ꯊꯝꯕꯥꯜ ꯎꯅꯤꯡꯗꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯨꯡꯒꯤ ꯈꯣꯏꯊꯨꯝꯂꯕ ꯍꯔꯤꯒꯤ ꯈꯣꯟꯖꯦꯜ ꯀꯔꯝꯕ ꯇꯥꯏꯕꯪꯅ ꯇꯥꯅꯤꯡꯂꯝꯂꯣꯏꯕ ꯂꯩꯒꯤ ꯈꯣꯟꯊꯣꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯈꯣꯌꯨꯝ ꯀꯅꯥꯅꯕꯨ ꯀꯧꯅꯤꯡꯗꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅ ꯀꯔꯤꯒꯤ ꯊꯧꯅꯥ ꯂꯩꯅ ꯌꯧꯅꯤꯡꯂꯣꯏꯗꯒꯦ ꯕꯥꯔꯨꯅꯤ ꯆꯤꯡꯈꯣꯡ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄ
ꯈꯪꯗꯕꯒꯤ ꯍꯥꯏꯖꯔꯤꯕꯅꯤꯀꯣ ꯈꯣꯡꯊꯥꯡ ꯄꯤꯛꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯄꯥꯃꯦꯜ ꯎꯖꯥꯎꯒꯨꯝ ꯀꯥꯎꯗꯝ ꯊꯤꯈꯤꯅꯨ ꯅꯣꯡꯗꯝ ꯈꯣꯟ ꯆꯔꯥ ꯅꯣꯡꯈꯥꯏꯔꯝꯂꯣꯏ ꯄꯤꯛꯂꯕ ꯊꯋꯥꯏꯁꯤꯅꯗꯤ ꯑꯗꯨꯕꯨ ꯀꯔꯝꯅꯕꯨ ꯍꯥꯏꯔꯁꯤꯒꯦ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯃꯤꯔꯣꯜ ꯂꯣꯟꯕ ꯂꯪꯖꯥ ꯈꯨꯅ ꯆꯠꯂꯕ ꯀꯥꯔꯛꯀꯤ ꯑꯍꯣꯕꯅꯤ ꯑꯍꯣꯕ ꯆꯦꯠ ꯂꯥꯎꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯅꯤꯡꯕ ꯃꯥꯏꯀꯩ ꯐꯥꯎꯕ ꯂꯩꯔꯤ ꯑꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯃꯍꯥꯏꯖꯗꯦ ꯂꯩꯔꯛꯂꯕꯅꯤ ꯃꯇꯥꯒꯨꯝ ꯈꯥꯡꯂꯤꯕꯅꯤ ꯑꯅꯥ ꯆꯩꯊꯦꯡ ꯐꯥꯎꯔꯁꯨ ꯑꯩꯅꯁꯨ ꯂꯩꯔꯨꯏ ꯃꯥꯅꯁꯨ ꯑꯃꯨꯛ ꯂꯩꯔꯨꯏ ꯂꯩꯃꯟꯕꯒꯤ ꯋꯥꯔꯤꯕꯔ ꯈꯪꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯨꯝꯅ ꯂꯩꯔꯝꯕꯗꯣ ꯃꯃꯥꯏ ꯑꯅꯤꯁꯨ ꯄꯥꯛꯊꯣꯛꯈ꯭ꯔꯦ ꯆꯞꯇꯨꯅ ꯂꯩꯔꯝꯕ ꯑꯍꯣꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯈꯨꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯨꯝ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯄꯥꯛꯊꯣꯔꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯣꯏꯔꯤ ꯄꯥꯏꯁꯤꯜꯂꯛꯂꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯪꯖꯥ ꯃꯁꯤꯡ ꯀꯌꯥ ꯀꯌꯥ ꯈꯜꯂꯤ ꯂꯪꯖꯥꯁꯤꯡꯅꯗꯤ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯃꯈꯣꯏꯒꯤꯗꯃꯛ ꯅꯣꯝꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯈ꯭ꯔꯦ ꯃꯔꯨꯞꯂꯣꯏꯁꯤꯡ ꯅꯈꯣꯏꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯐꯕ ꯆꯤꯟꯖꯥꯛ ꯊꯤꯔꯨꯁꯤ ꯇꯨꯡꯒꯤꯁꯨ ꯑꯗꯨꯕꯨ ꯃꯔꯨꯞꯂꯣꯏꯁꯤꯡ ꯅꯤꯡꯁꯤꯡꯁꯤ ꯏꯁꯤꯡꯒꯤ ꯒꯨꯝꯕꯤꯔꯅ ꯎꯝꯂꯝꯗꯥꯏꯗ ꯃꯄꯤꯔꯥ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯈꯤꯕꯗꯣ ꯂꯪꯖꯥ ꯃꯄꯤ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯃꯁꯥ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯡꯗꯣ ꯃꯊꯣꯠ ꯀꯥꯔꯛꯂ ꯃꯥꯜꯂꯦ ꯁꯥꯀꯞ ꯇꯣꯏꯅ ꯇꯣꯏꯅ ꯈꯞꯂꯛꯂꯦ ꯍꯔꯥꯎꯕꯅꯁꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯈꯣꯏ ꯍꯤꯡꯂꯅꯤ ꯈꯟꯖꯗꯨꯅ ꯄꯥꯡꯈꯤꯗ꯭ꯔꯦꯗ ꯊꯋꯥꯏ ꯄꯥꯟꯕ ꯅꯪꯁꯨ ꯇꯨꯝꯂꯤꯉꯩꯗ ꯆꯠꯄꯒ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯆꯞꯍꯟꯗꯨꯅ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯔꯦ ꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯠꯇꯥ ꯑꯅꯤꯁꯦ ꯂꯣꯟꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯂꯣꯟꯁꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯂꯩꯇꯦꯡ ꯑꯣꯏꯔꯕ ꯐꯖꯔꯕ ꯂꯋꯥꯏ ꯀꯣꯛꯂꯦꯟꯁꯤꯁꯨ ꯅꯣꯜꯂꯤꯕꯅꯤ ꯆꯠꯅꯕꯤ ꯑꯣꯏꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯆꯤꯝꯕꯥꯟꯒꯤ ꯈꯣꯏꯍꯤꯕꯨ ꯀꯅꯥꯅ ꯌꯥꯛꯏ ꯍꯥꯏꯒꯗꯕ ꯋꯥ ꯅꯣꯛꯏ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯅꯣꯛꯂꯝꯕꯗꯣ ꯀꯔꯤꯒꯤꯅꯣ ꯂꯦꯞꯈ꯭ꯔꯤꯕꯁꯦ ꯍꯥꯏꯔꯛꯎ ꯂꯪꯖꯥ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤꯅꯣ ꯂꯪꯖꯥꯅ ꯈꯨꯝꯃꯤ ꯅꯣꯏꯅ ꯈꯜꯂꯤ ꯃꯥꯂꯦꯝꯁꯦ ꯅꯣꯏꯇꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯈꯜꯂꯤ ꯃꯥꯂꯦꯝꯁꯦ ꯅꯣꯏꯇꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯑꯃꯨꯛꯇꯒ ꯈꯟꯊꯈꯣ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯃꯥꯂꯦꯝꯁꯦ ꯅꯣꯏꯒꯤ ꯈꯨꯕꯥꯛꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯈꯜꯂꯤꯗꯣ ꯅꯠꯇꯦ ꯅꯣꯏꯒꯤ ꯈꯨꯕꯥꯛꯇ ꯂꯪꯖꯥ ꯑꯩꯈꯣꯏꯗꯤ ꯀꯣꯏꯔꯤꯕꯅꯤ ꯃꯥꯂꯦꯝ ꯂꯩꯀꯣꯜ ꯊꯨꯡꯅ ꯅꯣꯏꯗꯤ ꯁꯨꯞꯅꯇꯒꯤ ꯅꯤꯖꯕꯅꯤ ꯇꯥꯡꯖꯔꯤꯕꯅꯤ ꯆꯥꯛꯅꯤꯕꯒꯨꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯅꯤꯕꯅꯤ ꯆꯥꯛꯈꯣꯝ ꯑꯃꯒꯤꯗꯃꯛ ꯁꯣꯛꯊꯕꯁꯨ ꯂꯩꯇꯦ ꯅꯈꯣꯏꯗꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯤꯔꯨꯕꯗ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ ꯅꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗꯤ ꯃꯃꯤ ꯁꯥꯡꯅ ꯇꯨꯡ ꯀꯣꯏꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯩꯗꯣ ꯑꯗꯨꯕꯨ ꯎꯔꯦ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯕ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ ꯂꯪꯖꯥꯗꯣ ꯏꯄꯥꯡꯁꯥ ꯌꯦꯡꯉꯨꯇꯨ ꯉꯁꯤꯗꯤ ꯎꯔꯦꯗꯣ ꯀꯨꯝꯍꯩ ꯀꯌꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯃꯈꯣꯡꯁꯨ ꯄꯥꯜꯂꯤꯅꯦ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯅ ꯃꯈꯨꯠꯁꯨ ꯌꯥꯎꯔꯤ ꯀꯥꯏꯗꯅ ꯐꯖꯕꯒꯤ ꯐꯖꯔꯕ ꯇꯅꯧ ꯇꯅꯧꯔꯕ ꯈꯨꯠꯁꯥꯁꯤꯡꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯊꯤꯖꯍꯜꯂꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯈꯣꯡꯁꯤꯁꯨ ꯀꯛꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯥꯛꯈꯣꯝ ꯑꯃꯒꯤꯗꯃꯛ ꯊꯨꯗꯦꯛꯂꯤ ꯃꯊꯪꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯁꯤꯌꯣꯝꯅꯨꯡ ꯄꯤꯛꯂ ꯏꯔꯤꯛ ꯀꯌꯥꯅ ꯁꯤꯌꯣꯝꯅꯨꯡꯒꯤ ꯇꯥꯎꯖꯤꯡ ꯑꯣꯏ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯕꯥꯔꯣ ꯍꯨꯜ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯂꯩꯁꯛ ꯍꯦꯟꯕꯤꯗꯣ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛ ꯁꯪꯗꯨꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯆꯤꯛꯂꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗꯨꯒꯤ ꯈꯣꯌꯨꯝꯁꯤꯡꯒꯤ ꯅꯥꯄ ꯌꯧꯈ꯭ꯔꯦ ꯈꯣꯌꯨꯝ ꯃꯥꯅ ꯇꯝꯕꯤꯔꯛꯂꯕꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛ ꯃꯁꯥꯏꯀꯣꯜ ꯊꯥꯁꯤ ꯑꯣꯏꯔꯝꯂꯕ ꯁꯪꯒꯥꯏ ꯑꯅꯧꯕ ꯌꯦꯡꯅꯤꯡ ꯆꯣꯡꯂꯦꯗꯣ ꯁꯨꯛꯅ ꯃꯝꯂꯕ ꯈꯥꯡꯄꯣꯛꯇꯣ ꯈꯣꯌꯨꯝꯁꯤꯡꯒꯤ ꯃꯣꯃꯣꯟꯅ ꯊꯟꯈ꯭ꯔꯦ ꯇꯥꯏꯕꯪ ꯈꯨꯗꯤꯡ ꯍꯔꯥꯎꯅꯔꯦ ꯍꯥ ꯊꯥꯕꯨꯡ ꯃꯁꯤꯡ ꯉꯥꯏꯅꯔꯦꯗꯣ ꯊꯥꯕꯨꯡ ꯃꯁꯤꯡ ꯇꯨꯡ ꯏꯟꯅ ꯆꯥꯕꯣꯛ ꯁꯪ ꯄꯥꯡꯈ꯭ꯔꯦ ꯇꯥꯅꯔꯛꯂꯦ ꯍꯪꯉꯥ ꯈꯣꯟꯖꯦꯜ ꯄꯂꯦꯝ ꯅꯝꯈꯥꯡ ꯌꯣꯝꯗꯨꯅ ꯁꯤꯟꯅꯔꯛꯂꯦ ꯅꯋꯥ ꯑꯣꯏꯕꯗꯣ ꯂꯥꯏꯖ ꯏꯔꯨ ꯁꯥꯊꯦꯡꯗꯨꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯂꯗꯨꯅ ꯍꯩꯊꯥ ꯂꯩꯊꯥꯗꯨꯅ ꯏꯄꯥꯜ ꯂꯥꯡꯈ꯭ꯔꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯄꯥꯒꯤ ꯄꯥꯔꯝ ꯎꯅꯕ ꯃꯄꯥꯔꯤ ꯁꯦꯒꯥ ꯄꯥꯏꯗꯨꯅ ꯅꯋꯥ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯆꯥꯎꯗꯝ ꯊꯤꯜꯂꯅꯨ ꯃꯁꯣꯟꯗꯨꯅ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯆꯣꯡꯂꯤ ꯊꯥꯅ ꯀꯥꯔꯤꯉꯩ ꯀꯥꯗꯨꯅ ꯄꯨꯔꯝ ꯌꯦꯡꯂꯛꯎ ꯄꯥꯎꯗꯝꯈ꯭ꯔꯦ ꯄꯥꯡꯒꯜ ꯄꯔꯩ ꯆꯦꯠꯅꯕ ꯅꯋꯥ ꯑꯣꯏꯕ ꯇꯥꯏꯕꯪꯒꯤ ꯆꯔꯥ ꯆꯤꯡꯗꯝ ꯍꯟꯈ꯭ꯔꯦ ꯍꯪꯉꯥ ꯇꯥꯟꯊꯥ ꯅꯥꯏꯕꯒꯨꯝ
Nawa khusamnaduna haure tapna tapna khungthangli khangdabana manglam chat chingu mapau lakna lakli wanglem pungpham kairi nawa oiba madi sintha panglanu tam palem pantau khwai kai nawai khori nawfam leirol nung samu hakchang tinkre Hauzik tavikre Korirolgi Thoram Matang asida Naharolgi khonjel gi thoram sandokchaba loisinjari Thoram tabiram liba pumnamakpu thokchu